mayambu Amazing Bible Profession Ministry na Post Books of Matters dagi Christian sing oibagi damak thawai thaba mi singi wari puduna lakchari ngasi isu John Calas hairiba nupa asina Protestant oibagi damak pathwai thadokpagi wari puduna lakchari ahan badai khoi ishoda pathna tawse sagada lei bai pai sho John Calas na naki asumbagi damak thawai thaba asi gi maramda ikhona lijagadori maki thona to ikhodu pina biu thawai asengmana singbiu hairiba wari se patana tatana ikhoju thona phane lepang bai bu henbiu Prabhu Jesu Christ gi mingda khomjari amen basi gi wari ase France ki talo sairiba mpham sida 1761 gi matamda thokiba wari ni John Calas hairiba nupa ase talo tulo sairiba France ki shahar asigi lalol itik tawba nupa amane mahak se mafam asida khundaduna lay aduga mahaki apaba mi mahaki mingchat yamna layba aduga apaba mina phayana hainaba aduga nupa amne mahaki nupi ase French ki dara dagi oiba English nupi ama mahakna luhonglami aduga mahaki nupi amasung mahak Protestant sing oirami habdi Roman Catholic ki mayokta layba aduga dharma sing Christian dharma sing oirami mahaki masanupa manga lerami makoi khudima Protestant gi akoina Christian gi dharma asida pasana makoi je lairik loina tamlamni adubu makoi masanupa manga dugi manungda Lewis kobo masanupa amase mahak Roman Catholic oire mahak se makoi gi imungda thabak suba nupi ama lerami adu hairiba nupi asina maga wadi sabadagi nupi asina mahak wadi sabadagi Roman Catholic sumi haina khanduna mahak se Roman Catholic oibni adum matamda man tum oina mana Roman Catholic oibasu asagi mapana mangonda karisu sawba ngaitaba phongdokti adu hairiba nupi asisu mayumdagi tanthokpa khotokpa karimta leramde makoigi thagi pibam thokpa paisa phangpham thokpa singdo adum phangalameba adubu October 1761 gi matamda makoigi imung asida John Calas ne mahaki nupi ne hairiba minai nupi jine Mark Anthony makoigi masanupa ahna amasung makoigi masanupa atomba Peter Calas hairiba anisuba masanupa Peter Calas hairiga makoi lairame makoi manga lairame adubu Mark Anthony habase makoigi ain koina France ki oiba leba ki ain jigi maramda ain gi maramda fajana tame adubu mahangna man tamliba ain ase maha kinama oibadudi yaramde maramdi mahak se Protestant oiba maramna Protestant oiba amta ukil oiba haidi lebaki adugumba ain gi oiba thabak ukil gi thabak tawba singje amta yaramdeba asina maram oidana mahak se amna naitum taba gum khalame aduna hairiba matam asida mahana suicide haibdi akhoi isa ithanda sijabaga mari lenaba lairi kyamrom jamana parame aduga mahana suma samthanda suicide tawroge phawba mahana khanjarameba adubo ma tawromde adumaina sumna leiba matamjira mahakse tawbum khangdabri mahakse yamna ju chaaduna thakduna nisada laisiruduna hingba nupa ama oirameba aduga jor sanaba aduna ayaba matanda magi lamsatse oktaba lamsat sajat adugumba gi thabak to loina tawrameba aduna hairiba sina maram oidan mapana khangmana mapana wara watemba aduga warning piba section wa kyamrum hairami karigum matamdadi yamna tamthina phawba ko mangonda dandi piba tawrame hairiba asina maram oidana mahak se mana khalambase mapana magi mayukta leire mapana mabu nursibidare haina asumaina khalame noma October gi tang 1761 da aduga goverla baisi hairiba jai tramban suraba na pakhang ase adu hairiba pakhang ase maki mapadi tulo hairiba asigi sakhang naraba ukil mayamna sakhang naraba ukil ama oirameba adu hairiba nupa asiga unarame aduga mabu unaba chalame adu numdang oirangi pung 5 da unarame aduga John Calas na maku ngasagi makoigi imungda chak chara amthang chaminase haina mahana kaurameba asmaina hairiba numit asida lae magi imung asida makoigi imungje makha thangbaduna makoi dukan hairiba John Calas ki magi imungje dukan chalaimi aduga ka makha thangbadu mogina thong inthok chinjaba thong amna kharaga
nakal amana dukan tawba nakal amana makhoi gi pot chai sing dukan gi pot chai sing imung gi pot chai sing thamba ka ama oirame adugi mataktana makhoi lairame aduga hari matak sida kitchen aduga makhoi gi drawing room tumbam bed sin sing basing to thamame aduna makhoi gi mafam du moi pung taret ki matam da makhoi lai aduga makhoi chak sarame makhoi na chak saba matam je yamna tianba matam do oirame hariba sumaina moina chak sare chaba matam je chak saba loidringe matam je da ngasai mark antony je magi chak saba table do thado ma papat kitchalum da changkirame aduga kitchen je changba matam da ngasai gi makhoi da leiriba nupi aduga thabak subi nupi minai nupi asina mangon harame nang loka thungbro na hangame adu matam mana ko madu onate na mana kumame ai lok thungde ai isa je sa lahu yam sare hariga hariba nupi do thamama kama chatkirame hariba matam sira makhoi gi imung manung mahaki maru aduga hariba ngasai nupa je mai yam maga yamna lutina ba marubni aduna makhoi imung manung na moi kitchen da thado go makhoi gi phamung tumbam leibidu to chale mapaga ngasai gi naha ji ga la baise hariba nupa ji ga makhoi ni pakhang ji ga makhoi ni wadi sanadana sofa da phamma leirame aduga peter ju mai manakta chauki amda phammi mama chu chauki amda phamma ka sumaina leirame makhoi na sum wadi sanabisina pung 9:10 gi matam da yor ameba aduna pung 10 yok matam da ngasai gi mama na ba la baise je mayumda chatna ba thole adu matam da ngasai ma pu thangmai kapaga haipet thindok pina ba na peter da hodon peter di tung threba adu hodo ameba makhoi na mathakdagi makhoi gi makha gi dukan gi thong makha du kumthara ko matam da makhoi ni na kumthara ko matam da ngasai thong ngasai thangtok thangja ba thong ani do chmai thamaga maduda bara ma tinga kanda ma thone je matanda ma ne liliba furituna thauri yalaga sirame adu siraga leirame adu matanda makhoi je yam ngakreba angakpa ma phawre aduga hairiba paw je mu hek pa bom matanda moi ma pa hoida tame aduna ma pa mai ma pa je tuna kumdare kuma matamna do mai shi leiramba matamda ma je masaji ko kibna ko thak thak niame aduga mama je ju madu taba matana mathati kumdabda masaje ningmandana ko maje kumdara pangame matamse mama kalas kin pije kumdare ko ubu matamdari magi adu ubu matamdari kibana thakthang nilameba aduga matamsida kalasna peter je thakram chalo la moir hariba moi lamdu da leba surgeon doctor surgeon adu mokhui kero lekai da leba kaurame thaba matana mak leramde adu mahaki da thabak toba nupa mr course life se lae la kanda mana yengba matanda mana masadu yengba matanda si lerame aduga mana adu matamda uba matanda roman catholic ki oiba mi yam aduga mayam do da punjalame adu matanda ngasai nupa je nawu matanda ma se mangakta sumaina thaurina thuraga sibani haina ko thaurina thuraga sibani haina haiba matamjida diliba mayam aduna khalame masidi mapana ma se thaurina mangakta thauri tawraga ma je hatpani hena mokhoi aranba wakhalomda adumaina khankhirame asumaina mapajina ko yam thamoi wana masana leitabdu thamoi wana adumaina tengthaduna ko mapi joro taduna kaptuna lerame adu matanda maki marupsingna mongon hairame thuna koina masigi wayan mapu tawba officer sing do kawro natargdin roman catholic sing asina maram oiduna nangbu mokhoi myam sina maram oiduna nangbu mache tana nangbu thoina mangalagani aduga nangi nasa sibasidan maran siragani dun thula taw hena tharame adu matana mokhoina thaba matan david hariba mokhogi chief magistrate wayan di mapu wari mako adu lae aduna mahana lae aduga maiki mapa sai peter ne maiki mapa kalas ne john kalas ne peter ne maiki nupi ne aduga asagi la pai sare ba pakhang nupa masa dune moi mung da thabak sudan leiba nupi dune makhoi khudi makhoi gi custody makhoi gi jail da custody da matam kharagi da mako makhoi lokap hai tare lokap ta matam kharagi da makhoi thamame adugi matung da mahangna moi matham da leiba doctor md la tour hai aduga la marku hai ba makhoi anije aduga mahaka thamuna sajin makhoi jina postmortem gi da makhoi ni yenge adana yeng matanda mahapu ot nai ki ba phu ki ba kari kara leibra samai tawdana makhoi na hatpagi san balance tawgi maram leibra na yengmam da phangam deba makhoi na sumna tangi mana thauri yan bigi mangak ta thauri yan bigi dak to khatang phangam heba aduga moina ot nai bi siram dai ma da masang kamai tawi mai gi phudita
ꯃꯈꯣꯏꯅ ꯁꯦꯒꯥꯏ ꯊꯨꯒꯥꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯐꯨꯔꯤꯠ ꯈꯨꯗꯥꯝ ꯂꯧꯊꯣꯛꯄ ꯀꯔꯤꯝꯇ ꯂꯩꯔꯝꯗꯦ ꯑꯣꯠꯅꯕꯤꯒꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯅ ꯃꯁꯤ ꯃꯊꯟꯇ ꯁꯤꯖꯕꯅꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯂꯝꯃꯦꯕ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯗꯦꯕꯤꯠ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯆꯤꯞ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯃꯈꯣꯏ ꯀꯦꯊꯣꯂꯤꯛ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯃꯌꯥꯝꯅ ꯄꯤꯔꯤꯕ ꯃꯁꯤ ꯃꯄꯥꯅ ꯅꯝꯗꯨꯅ ꯍꯥꯠꯇꯣꯛꯄꯅꯦꯅ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗ ꯃꯥꯁꯦ ꯌꯥꯔꯝꯃꯦꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯣꯏꯅ ꯊꯧꯔꯤ ꯌꯥꯜꯂ ꯍꯥꯠꯄꯅꯤ ꯃꯗꯨꯒꯤꯗꯃꯛ ꯃꯁꯤ ꯌꯥꯎꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯉꯁꯥꯏꯒꯤ ꯅꯍꯥ ꯑꯁꯤꯁꯨ ꯀꯧꯕꯅꯤ ꯃꯥ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯆꯥꯁꯤ ꯀꯦꯊꯣꯂꯤꯛ ꯑꯣꯟꯕ ꯑꯗꯨꯗꯒꯤ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯑꯣꯏꯕꯒꯤꯗꯃꯛ ꯍꯥꯠꯂꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯠꯂꯝꯃꯦꯕ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯁꯨ ꯄ꯭ꯔꯃꯥꯟꯁꯦ ꯀꯔꯤꯝꯇ ꯐꯪꯗ꯭ꯔꯦꯕ ꯐꯪꯗꯕ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯆꯤꯞ ꯃꯦꯖꯤꯁꯇ꯭ꯔꯦꯠꯁꯤꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯆꯦꯁꯦ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯝꯃꯦ ꯑꯗꯨꯅ ꯃꯥꯅ ꯏꯕꯅꯦꯕ ꯃꯩ ꯔꯥꯏꯗꯣ ꯅ ꯏꯊꯣꯛꯄꯅꯦ ꯃꯁꯤꯒꯤ ꯍꯥꯠꯂꯤꯕꯁꯦ ꯃꯈꯣꯏꯅ ꯅꯝꯐꯨꯗ ꯍꯥꯠꯄꯅꯤ ꯑꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦꯕ ꯃꯁꯤ ꯍꯥꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯉꯁꯥꯏꯒꯤ ꯄꯥꯈꯪ ꯅꯍꯥꯁꯦ ꯃꯁꯤꯁꯨ ꯄ꯭ꯔꯣꯇꯦꯁꯇꯥꯟꯁꯤꯡꯅ ꯅꯦꯛꯑꯒ ꯃꯥꯕꯨ ꯍꯥꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯁꯨꯃꯥꯏꯅ ꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯄꯅꯤ ꯃꯥꯒꯤ ꯙꯔꯃꯁꯤ ꯍꯣꯡꯕꯒꯤꯗꯃꯛꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯥꯎꯊꯣꯛꯔꯝꯃꯦꯕ ꯑꯗꯨꯝ ꯂꯥꯎꯊꯣꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯣꯏꯅꯁꯨ ꯍꯥꯏ ꯃꯥꯔꯛ ꯑꯦꯟꯊꯣꯅꯤꯁꯦ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯁꯦ ꯁꯤꯔꯦ ꯑꯗꯨꯅ ꯃꯥꯅ ꯀꯦꯊꯣꯂꯤꯛ ꯑꯣꯏꯕꯒꯤ ꯁꯥꯈꯤꯗꯨꯗꯤ ꯃꯈꯣꯏꯅ ꯐꯪꯉꯝꯗꯦꯕ ꯑꯗꯨ ꯃꯇꯝꯁꯤꯗ ꯃꯣꯏ ꯀꯦꯊꯣꯂꯤꯛꯀꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯉꯁꯥꯏ ꯆꯦꯗꯣ ꯂꯥꯎꯊꯣꯛꯃꯦꯟꯗ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯀꯦꯊꯣꯂꯤꯛꯀꯤ ꯆꯔꯆꯇ ꯆꯪꯉꯛꯑꯦꯅ ꯃꯈꯣꯏꯅ ꯍꯥꯏꯖꯠꯂꯦꯕ ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯆꯪꯕ ꯎꯔꯨꯕꯅꯤꯅ ꯃꯥꯒꯤ ꯃꯁꯥ ꯐꯨꯝꯕꯁꯦ ꯃꯣꯏꯒꯤ ꯁꯦꯟ ꯁ꯭ꯇꯦꯐꯦꯟ ꯆꯔꯆ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯃꯌꯥꯏꯗ ꯐꯨꯝꯃꯝꯃꯦꯕ ꯐꯨꯝꯕꯁꯦ ꯃꯣꯏꯒꯤ ꯃꯣꯡꯐꯝꯁꯦ ꯋꯥꯡꯅ ꯊꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯥꯏꯀꯣ ꯃꯥꯒꯤ ꯃꯊꯛꯇ ꯑꯁꯤꯕ ꯁꯔꯨ ꯑꯃ ꯊꯝꯃꯦ ꯑꯗꯨ ꯁꯔꯨ ꯑꯃ ꯊꯝꯃꯦ ꯁꯔꯨ ꯑꯗꯨꯒꯤ ꯑꯗꯨꯗ ꯃꯥꯏ ꯃꯈꯨꯠ ꯁꯔꯨ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯃꯗ ꯅꯥꯀꯜ ꯑꯃꯗ ꯄꯥꯏ ꯑꯩꯈꯣꯏꯅ ꯍꯦꯔꯦꯁꯤ ꯍꯥꯏꯗꯤ ꯄ꯭ꯔꯣꯇꯦꯁꯇꯥꯟꯁꯤꯡꯀꯣ ꯑꯔꯥꯟꯕ ꯇꯥꯛꯄꯤꯕꯁꯤꯡꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯃꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯃꯥꯅ ꯑꯃꯨꯛ ꯏꯔꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩ ꯀꯦꯊꯣꯂꯤꯛ ꯑꯣꯏꯅ ꯑꯩ ꯁꯤꯖꯔꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯁꯥꯔꯚꯤꯁꯇꯣ ꯄꯥꯡꯊꯣꯛꯂꯝꯃꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯅꯒ ꯃꯥꯒꯤ ꯁꯥꯔꯚꯤꯁꯇꯣ ꯑꯗꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯂꯝꯃꯦ ꯑꯗꯨ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯃꯥꯟꯁꯨ ꯑꯃꯠꯇ ꯐꯪꯗꯕꯗꯨꯗ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦꯕ ꯑꯗꯨꯕꯨ ꯃꯈꯣꯏꯁꯦ ꯀꯩꯗꯧꯕ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯅ ꯃꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯐ꯭ꯔꯦꯟꯁꯀꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯅꯤꯡꯊꯧꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯑꯥꯄꯤꯜ ꯇꯧꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯍꯥꯏꯕꯗꯨꯗ ꯑꯥꯄꯤꯜ ꯇꯧꯔꯦ ꯑꯗꯣ ꯑꯥꯄꯤꯜꯗꯣ ꯃꯈꯣꯏꯅ ꯇꯥꯕꯤꯗꯦ ꯃꯈꯣꯏ ꯖꯁ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅꯁꯨ ꯈꯔ ꯑꯃꯅ ꯃꯥ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯦꯖꯣꯔꯤꯇꯤꯁꯤꯡꯅ ꯃꯥꯁꯦ ꯁꯧꯒꯠꯄꯤꯗ꯭ꯔꯦꯕ ꯃꯔꯥꯜ ꯂꯩ ꯍꯥꯏ ꯑꯌꯥꯝꯕꯅ ꯀꯦꯊꯣꯂꯤꯛ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯇꯧꯕꯗꯨꯗꯒꯤ ꯃꯍꯥꯛꯁꯦ ꯃꯔꯥꯜ ꯂꯩ ꯍꯥꯏꯅ ꯃꯈꯣꯏꯅ ꯃꯌꯥꯝꯗꯨꯅꯀꯣ ꯃꯌꯥꯝ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯕꯅꯤꯅ ꯉꯁꯥꯏꯒꯤ ꯇꯨꯂꯧ ꯁꯥꯔꯤꯕ ꯃꯈꯣꯏꯒꯤ ꯀꯣꯔꯠ ꯋꯥꯌꯦꯜꯁꯪ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯃꯔꯥꯜ ꯂꯩ ꯍꯥꯏꯅ ꯂꯥꯎꯊꯣꯛꯑꯝꯃꯦꯕ ꯂꯥꯎꯊꯣꯛ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯗꯟꯗꯤꯗꯣ ꯃꯗꯨ ꯂꯥꯎꯔꯝꯃꯦ ꯑꯗꯨ ꯃꯇꯝꯁꯤꯗ ꯃꯣꯏ ꯈꯟꯕꯁꯦ ꯉꯁꯥꯏꯒꯤ ꯄꯣꯂꯣꯁꯤꯅꯁꯨ ꯉꯁꯥꯏ ꯖꯣꯟ ꯀꯂꯥꯁꯅꯁꯨ ꯃꯥꯒꯤ ꯃꯔꯥꯜꯗꯣ ꯍꯥꯏꯗꯣꯛꯆꯀꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯖꯣꯟ ꯀꯂꯥꯁ ꯍꯥꯏꯕꯗꯤ ꯆꯍꯤ 69 ꯁꯨꯔꯦ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯤꯅꯤꯡꯉꯥꯏꯒꯤ ꯃꯔꯥꯜ ꯁꯤꯔꯁꯨꯀꯣ ꯃꯥ ꯃꯁꯤꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯗꯣ ꯇꯧꯔꯝꯗꯦꯀꯣ ꯃꯥ ꯑꯋꯥꯕꯗꯤ ꯍꯣꯏ ꯂꯩ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ ꯑꯗꯨꯅ ꯃꯥꯅ ꯃꯈꯣꯏꯒꯤ ꯑꯣꯠ ꯅꯩꯕꯗꯨꯗ ꯌꯥꯎꯕ ꯃꯈꯣꯏꯒꯤ ꯀꯦꯊꯣꯂꯤꯛꯀꯤ ꯐꯥꯗꯔ ꯑꯅꯤꯀꯣ ꯐꯥꯗꯔ ꯕꯣꯔꯖꯦꯁ ꯑꯃꯁꯨꯡ ꯐꯥꯗꯔ ꯀꯣꯂꯣꯗꯦꯁ ꯃꯈꯣꯏ ꯑꯅꯤꯗꯗꯤ ꯈꯪꯉꯦ ꯃꯥꯁꯦ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯃꯣꯏ ꯃꯤꯌꯥꯝꯗꯗꯤ ꯃꯥꯒꯤ ꯊꯥꯒꯠꯄ ꯆꯠꯄꯗꯣ ꯑꯗꯨꯒꯤꯗꯃꯛ ꯃꯥꯅꯗꯤ ꯈꯜꯂꯝꯃꯦꯕ ꯑꯗꯨ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯃꯣꯏꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯗꯦꯕꯤꯠ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯆꯤꯞ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯦꯕ ꯃꯈꯣꯏꯒꯤ ꯐꯦꯒꯣꯔ ꯍꯥꯏꯗꯤ ꯑꯋꯥꯡꯕ ꯃꯐꯝꯗ ꯃꯣꯏ ꯃꯌꯥꯝ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯁꯇꯥꯟꯁꯤꯡꯁꯦ ꯍꯤꯡꯅ ꯃꯩ ꯊꯥꯐꯝꯅꯦꯕ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯑꯁꯤꯗ ꯅꯪ ꯎꯠ ꯑꯣꯟꯗ꯭ꯔꯤꯐꯥꯎ ꯃꯩ ꯊꯥꯒꯅꯤ ꯑꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯈꯠꯂꯦ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯎꯠ ꯑꯣꯟꯅꯤꯡꯕꯒꯤ ꯊꯥꯔꯦꯕ ꯑꯗꯨꯒ ꯃꯍꯥꯛꯀ ꯉꯁꯥꯏ ꯃꯔꯥꯜ ꯂꯩꯔꯦꯕ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯨꯁꯨ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯍꯤꯡꯅ ꯃꯩ ꯊꯥꯔꯦꯕ ꯑꯗꯨ ꯃꯤ ꯑꯌꯥꯝꯕꯅꯗꯤ ꯑꯇꯩꯗꯨꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯃꯈꯣꯏꯒꯤ ꯆꯀꯥꯗ ꯍꯥꯞꯆꯤꯜꯂꯒ ꯂꯩ ꯊꯤꯜꯂꯒ ꯊꯨꯗꯦꯛꯄꯗ ꯂꯣꯏꯅ ꯄꯥꯝꯕꯤꯕ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯃꯗꯤ ꯃꯌꯨꯝꯗ ꯂꯩꯇꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯂꯝꯃꯦ ꯑꯗꯨ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯐ꯭ꯔꯥꯟꯁꯁꯦ ꯊꯥꯗꯣꯛꯑꯒ ꯆꯦꯟꯈ꯭ꯔꯣꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯒ ꯃꯥꯅ ꯐ꯭ꯔꯥꯟꯁꯁꯦ ꯊꯥꯗꯣꯛꯑꯒ ꯃꯥ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯆꯠꯂꯝꯃꯦ ꯃꯥꯅ ꯆꯠꯄ ꯃꯇꯝꯗ ꯃꯁꯤꯗ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯀꯣ ꯃꯥ ꯊꯦꯡꯅꯔꯦ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯦ ꯃꯄꯥꯒꯤ ꯋꯥꯔꯤꯗꯣ ꯂꯤꯔꯝꯃꯦꯕ ꯑꯗꯨ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯁꯤꯅꯁꯨꯀꯣ ꯃꯥꯒꯤ ꯏꯊꯤꯜ ꯂꯩꯕꯅꯤꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯝꯗꯨꯗ ꯍꯥꯟꯅ ꯈꯔ ꯀꯩꯅꯣ ꯔꯥꯏꯗꯣ ꯍꯦꯛꯇ
ꯆꯨꯝꯃꯤ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯔꯥꯏꯗꯨꯗꯤ ꯇꯥꯔꯝꯗꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗꯨꯁꯨ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯃꯉꯣꯟꯗ ꯈꯣꯠꯂ ꯍꯥꯏꯖꯕ ꯃꯇꯝꯗꯒꯤ ꯃꯥꯅ ꯃꯍꯥꯛꯀꯤ ꯉꯁꯥꯏ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯀꯣꯂꯣꯝ ꯆꯦ ꯄꯩꯁꯥ ꯃꯈꯩꯗꯣ ꯂꯣꯏꯅ ꯄꯨꯊꯣꯛꯑꯒ ꯉꯁꯥꯏꯒꯤ ꯇꯨꯂꯨꯁꯀꯤ ꯄꯥꯔꯂꯥꯃꯦꯟꯗꯀꯣ ꯃꯥꯅ ꯑꯄꯤꯜ ꯇꯧꯔꯦꯕ ꯃꯥꯅ ꯑꯃꯨꯛ ꯋꯥꯀꯠꯂ ꯃꯇꯝꯗ ꯃꯁꯤ ꯑꯃꯨꯛ ꯀꯦꯁꯁꯦ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕ ꯇꯧꯔꯦ ꯖꯁ ꯇꯔꯦꯠꯅ ꯄꯤꯈꯤꯕ ꯔꯥꯏ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨ ꯆꯍꯤ 3 ꯁꯨꯝꯅ ꯃꯁꯤ ꯆꯠꯊꯔꯝꯃꯦꯕ ꯆꯍꯤ 3 ꯁꯨꯝꯅ ꯅꯤꯡꯊꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯤꯕꯗꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯦ ꯐꯖꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯦ ꯉꯁꯥꯏꯒꯤ ꯖꯣꯟ ꯀꯂꯥꯁ ꯑꯃꯁꯨꯡ ꯃꯥꯒꯤ ꯏꯃꯨꯡꯁꯦ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯉꯝꯃꯦꯕ ꯑꯗꯨꯒ ꯂꯥꯎꯊꯣꯛꯂꯝꯃꯦꯕ ꯍꯥꯏꯔꯤꯕ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯃꯥꯔꯁꯀꯤ ꯇꯥꯡ 9 1765ꯗ ꯃꯈꯣꯏꯁꯦ ꯃꯔꯥꯜ ꯂꯩꯇꯔꯦꯅ ꯂꯥꯎꯊꯣꯛꯑꯝꯃꯦꯕ ꯃꯈꯣꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯠꯄ ꯃꯇꯝꯗ ꯐ꯭ꯔꯥꯟꯁꯇ ꯉꯁꯥꯏꯒꯤ ꯐ꯭ꯔꯥꯟꯁꯀꯤ ꯍꯧꯖꯤꯛ ꯇꯥꯎꯂꯧꯁꯤꯗ ꯂꯩꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯆꯦꯟꯊꯣꯛꯑꯒꯀꯣ ꯈꯨꯠꯄꯥꯛꯅꯀꯣ ꯍꯔꯥꯎꯅꯀꯣ ꯃꯈꯣꯏꯅ ꯇꯧꯋꯦꯕ ꯑꯗꯨ ꯃꯤ ꯈꯔꯅ ꯃꯈꯣꯏ ꯇꯦꯡꯊꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯁꯨꯃꯥꯏꯅ ꯇꯧꯔꯦꯕ ꯏꯆꯤꯟꯅꯥꯎꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯦꯊꯣꯂꯤꯛꯅ ꯃꯈꯣꯏꯅ ꯄꯥꯝꯗꯕ ꯄ꯭ꯔꯣꯇꯦꯁꯇꯥꯟꯁꯤꯡ ꯃꯨꯠꯊꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯈꯣꯏꯗ ꯃꯔꯥꯟ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯜꯂꯒ ꯃꯈꯣꯏꯕꯨ ꯍꯥꯠꯅꯤꯡꯉꯥꯏꯒꯤ ꯊꯕꯛꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯔꯝꯃꯦꯕ ꯑꯗꯨꯃꯛꯄꯨ ꯖꯣꯟ ꯀꯂꯥꯁ ꯍꯥꯏꯕꯁꯤꯅ ꯃꯔꯥꯜ ꯂꯩꯇꯦ ꯃꯥꯅ ꯃꯆꯥ ꯍꯥꯠꯇꯦ ꯑꯗꯨꯅ ꯃꯍꯥꯛ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯑꯣꯏꯕꯒꯤ ꯃꯈꯣꯏꯅ ꯍꯥꯠꯄ ꯄꯥꯝꯕꯒꯤ ꯈꯨꯗꯣꯡ ꯆꯥꯔꯒ ꯍꯥꯠꯄꯅꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯉꯦꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯆꯨꯝꯕꯗꯨꯒꯤꯗꯃꯛ ꯃꯍꯥꯛ ꯊꯧꯅꯥ ꯐꯅ ꯃꯍꯥꯛ ꯈꯨꯕꯝ ꯆꯦꯟꯅ ꯂꯦꯟꯂꯝꯃꯦꯕ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤꯅ ꯆꯠꯂꯤꯕ ꯙꯔꯃ ꯑꯁꯤꯒꯤꯗꯃꯛ ꯋꯥꯠꯂꯤꯕ ꯃꯇꯝꯁꯨ ꯑꯩꯈꯣꯏ ꯊꯧꯅꯥ ꯐꯅ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯁꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯃꯇꯝ ꯈꯨꯗꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯁꯤ ꯃꯤꯅ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯇꯧꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯐꯠꯇꯅ ꯇꯧꯒꯨꯝꯁꯤ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯁꯨ ꯑꯔꯣꯏꯕ ꯃꯇꯝꯗ ꯍꯤꯡꯕꯅꯤ ꯊꯧꯅꯥ ꯐꯅ ꯂꯩꯃꯤꯟꯅꯁꯤ ꯃꯊꯪꯗꯁꯨ ꯑꯁꯤꯒꯨꯝꯕ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁꯇꯥꯟꯁꯤꯡꯕꯨ ꯑꯣꯠꯅꯕꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯅꯧꯕ ꯃꯤꯁꯤꯡ ꯑꯣꯏꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯑꯩ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯁꯤꯅꯥꯎꯆꯥ ꯂꯥꯏꯛ ꯑꯗꯨꯒ ꯀꯃꯦꯟꯅꯆꯤꯡꯕ ꯄꯤꯕꯤꯌꯨ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯂꯩꯔꯒꯁꯨ ꯍꯪꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯄ꯭ꯔꯊꯅꯥ ꯇꯧꯁꯦ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯖꯣꯟ ꯀꯂꯥꯁꯅ ꯃꯔꯥꯟꯁꯨ ꯂꯩꯇꯅ ꯃꯍꯥꯛꯄꯨ ꯃꯆꯥ ꯍꯥꯠꯄꯒꯤ ꯃꯔꯥꯟ ꯁꯤꯖꯤꯜꯂꯒ ꯃꯍꯥꯛꯄꯨ ꯀꯦꯊꯣꯂꯤꯛꯁꯤꯡꯅ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯙꯔꯃꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯂꯦꯞꯈꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯁꯨ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯃꯔꯥꯟ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯟꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯁꯨ ꯊꯧꯅꯥ ꯐꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ